Russia की top commander suspend Toukhre. Atei general kaya dismiss Toukhre. Russia की top commander general Baleli Gerasimov suspend Toukhre amasung atei officer kharasu dismiss Toukhre natraga fazinkhre haina Ukraine की top advisor amana claim Toukhre. Ukrainian military intelligence के veteran ama oiriba president Volodymyr Zelensky की inner circle da yauna Alexei Arestovich na claim tauki madudi Russian Army ki Chief of Staff Gerasimov suspend taukhre. President Vladimir Putin na Ukraine ki landa mahang na soikiba khongthang sing gi maral thangjin na ba senior commander signa mijeng thamlaki bagaloina na khongthang asi lakpani haina Daily Mail gi report na haire. YouTube dissident Russian lawyer amasung politician Mark Friginga wari sanabada Arestovich na hai preliminary information matungin na Gerasimov suspend tawbagi phibam da laihankhre. Makoi na mangonda problem sing fix tawna ba matam khara pina na ba warep lawkhrabra natraga matam amata pira roidra haibase khangba ngamdre. Western Military District ke First Tank Army ge Commander Lieutenant General Sergei Kiselsu Kharkiv ki manakta First Tank Army na maithiba nangkraba matungda fakhiba galona na thabakta gi dismiss tawkhre. Ukrainian Interior Ministry na military na hangba telegram channel amada phonglakpa information matungin na army commander anisu landa maithiba nangbaga mari leina na dismiss tawkhre. Black Sea Fleet ki commander mafam laukthokpaga loina na phagatkhre amasung mahaki vice admiral ge mathaktasu investigation chathaba haukhre hainasu ministry asina claim tawkhe. Arestovich na interview adu haike madude mahaki information adu preliminary oire tawigumba sung madu Gerasimov na ningthokaba numitta Moscow da pangthokiba Russia gi victory parade ta saruk yakhidaba matungda lakhibane. Ukraine ki president Zelensky na Russia ki president Vladimir Putin ga wari shanana ba sem saduna lai khangan khre. Ukraine ki president Volodymyr Zelensky na Russia ki president Vladimir Putin ga wari shanana ba sem saduna lai khangan khre haina official report amagi matungin na phongdok le. President Zelensky na haikibada aikoina agreement ama purakna ba hona phamthoe masida ultimatum ama thambagi phibam lehelloidabani haire. Zelensky na mahake Italian ge Rai State TV ga sathakiba interview amada Ukraine na Crimea bu Russia gi part ama oina kaidawnung da su uroi. Ing 2014 gi matamda Russia na Ukraine ge kha thangba peninsula bu namduna annex tawkibane. Crimea na masigi autonomy amadi parliament leizari bane haina mahaki wafam adu da phongdokhe. France ki president Emmanuel Macron na Putin bu ikai ba pibagi thawong sing chathavadage section na ba wafam ama phongdokliba dugi matangda hangkhibada Russia gi lanmi sing ase aikhoi gi leibak tage thokhan khiba pame aikhoi gi lanmi sing su Russia da sanction ba leite haina Zelensky na haikhe. Aroi bada tabiri ba pumnamak bu thagachari.